yumda changba yade hairabachu changlagani masida tholakpa afa-afata khudimak lengang pugadabani haina inmate singna phongdokhre isagi yum ubo phanglaktaba sahi ani phajilakadore isa-isagi iramdamda changba pamle ayaba pibiro iromdom changsenba ngamlagani yumda changba yade hairabachu changlagani masida tholakpa afa-afata khudimak lengang pugadabani aikhoi siba kiraktre haina relief camp ta leiribusingna pendaba wafam kaya phongdorogle wafam asi irang asina maram oiraga serau napa tangjeng ahallutagi lanjenaraktuna kaksing khunauge KM Blooming English School da hangbu relief camp da changjapam lauduna leiribusingna ngasi relief camp asigi gate changsin kiba wakat khongjang da phongdorakibane wakat khongjang adu da saruk yakibasingna hai relief camp ta wana leraglibasi sahi ani mapung phajilakadore hipnaba mopak phawba pasilakle laingak na piriba cheng hawai charaga leiba pamdre aikhoi makha tana leiningdre isagi iramdamda mikup amatang oirabasu leiba phanganbiyo masi phawba laingak na tabidrabadi IDP singna chara henduna sibagi khongjang changsilagani haina pendaba wafam kaya phongdorakhe ngasigi wakat khongjang aduda India gi khusenggi la loisilu laingak na sariba matam kharagi yumda aikhoi leiba pamde India laingak ki thausil yaningde aikhoi iromdom lepcharage aikhoi amata oina punsinba matam oire relief camp ta leiribasing isa-isagi yumda hanjilhanbiyo haiba kholau kaya sulaukhi lisang sena internet thingbna irang nemthabadi lairadana pamdaba thodok sing tholokpa yai haide Manipur da haukiba sahi 2023 dagi charliba sahi 2024 gi manungda lamdam masigi mapung oiba pausingi marakta curfew thamjinba amadi internet thingjinbasu ama oike chawkhalapagi matungina pikliba angangdagi hauraga lairik laisu hairaba kaithel phamliba imai bensing amadi lalol etiki thabak tawriba miyosingna internet haibasi tangai phadana sizinadaba yadraba amani hiramasiga mari leinana Manipur University gi economics ki associate professor Singlen Maisna phongdokiba wafamda Manipur de internet thingbagi hainabi asina irang namthagani haina khalabasu pung amada internet thingbana lupa crore ani makhairong gi changla manghale mahi masing tamleba mahiro sing lalol etik tawriba mapu amadi customer online gi khutang na thabak tawriba sing peng amadi tongan ba internet yawdrabadi thabak tawba yadaba senfam sing da leiriba miyoi singna nomagi tarjagadaba senfam sing adu arembada manghale Manipur lenga ki oinasu central sponsor scheme gi makhada paikhaliba MGNRGS ki thabak yauna thabak kaya fail oirakpadagi state asigi revenue chauna mangjaba piribani haina phongdoki iramasiga mari leinana maikai kiyadagi Manipur lenga na irang namthanaba net thingbagi mahota atopa pambai thibiyo haina pausei khuthangda wakat kaya lakrabani mahairoi singna scholarship pinaba khongjang changsilakpada tear gas kaptuna tan khaikhre kumja 2023-2024 gi scheduled tribe mahairoi singi scholarship pithoktabagi mayokta athuba matamda pithokpiyo haina tongan ba school college ki mahairoi singna khongjang changsilakpada security person singna tear gas cell kaptuna tan khaikhre all college tribal student union imphal gi miyeng makhada GP women college mamangdagi department of tribal affairs and hills office tamna chatnaba honarakpada state police amadi central force singna thingnaba honabadagi mungnabadu thokibani kongjang adu mari linana tribal affairs and hills ki additional director ga mahiroi singa unaraba matungda yanaba porakpadagi kongjang adu handoki haide jantar mantar da democratic oiba kongjang chathanaba honabada BJP na ayaba piraktaba pendi haide sahi ani farakadoraba kukina ko terrorist singi lana siga mari linana prime minister Narendra Modi Manipur da lagtuna warasin puro haiba yadaba amadi chief minister N Biren Lusingbolenga asina political party singi oiba mihut semduna center gi leader sing unasi haibada yadabagi mayokta tongan ba opposition political party gi mihut singna ngasi New Delhi gi jantar mantar da democratic oiba khongjang changsenab honabada ayaba piraktaba do anti democratic oiba BJP gi thawong ne haina pendaba phongdorakre